mayambu ikoknona khoirumjari ngasisu mayamgi nungainabgidamak asengba thokhiba horror story khara puduna laksari horror story singasi buthabirakpa jelex wariasi mayam punna taminarasi marup sing ngasidi mayamgidamakta america gi police singna thingnakhiba angakpa akiba thodok khara puduna laksari thodok asida hariba punamak asengba thokhiba ngaktani paranormal activity oiba thodok singasi gi information nasi Jackie novels kouba researcher amasung writer so oiba amana iba lyric amadagi khongat jabani Jackie novel paranormal activity oiba thoduk kaya marungi maramda lyric kaya ikhiba lyric sing adugi maraktagi aina wari khara mayamgi damakta pujarakli ahan bagi paranormal activity oiba thoduk asi America gi Nebraska kouba state ta police oiba nupa amada thinglakhiba thodokni mayam wari haujarak mayam aigi ming irik kawi ai America ki Nebraska kouba state ta leiba misak amani mayam da ngasidi aingon da thinglakhiba akiba amati angak pa thodok amagi maramda mayam da haijaraki ai retail police officer amani aduga thodok adu aina police department da inong join tarokpa matamda thinglakhiba thodokni thodok asi 1994 gi ni aikoina leriba sahar aduga thangnariba sahar amata factory mayam ama lingkhat lakhi maram aduna aikoi gi sahar da leriba mi sing ayamba factory sing aduda thabak surnabagi damakta factory sing aduna leriba atopa sahar aduda ship torami miyoi ayamba atopa sahar aduda ship tawbuna maram oiraga aikoi gi sahar da leriba mi ayambadi ihang hanglami leriba yum sing adugi port ayambadi mapuna pukre adubu season naba yaba port sing kharasu yum sing aduda thanamli ship tawkraba mi sing adu amuk hanna makhoi yum sing aduda halakhini aduna makhoi ki yum sing adu khara yingsanbiyu haina police department da request torami huran bana yum sing adugi leihoriba port sing adu hek laktuna huran le haiba paw phangbadagi mathak thongba officer sing na aibu yum sing adu yengsilu haina order toroklami nomagi numit ama nungdingi pung ahum tarakpa aduaida yum sing adu yengsinba oina patrolling torami aidi car ado thauduna yum sing adu mathang manau naina yengsilami asum car thauduna lakpada achoubu yum ama thingnarami achoubu yum ado hek ubada isara hainadaba phawi matamadu yam ingba winter season matamni maramaduna mafam adu brapna pungkup kupami yum adugi akoibadasu brapna pungkup kuplami minute kharamuk yum adu yenglaba matungda aina makhatana atai yum singdu yengba oina car ado asum makhatana tharoklami pung ahumgi matungda amuk hanna car thauduna achoubu yum adu landuna lakpa matamda achoubu yum adugi thong ado yamna launa hangdoktuna lerami hauji yum aduda kanagumba ama sangkhibagi mawong dongna torami aina car adu yum adugi manakta khamlaga yum aduda oriba phibam sing adu yengsinba oina yum adugi manakta laklami aina yum adugi manakta yoroba matamdadi aina karigumba khara notice torami madudi yum adugi akoibata koptuna leriba brab sing aduda mina sakkhibagi khongunba miyama phawba tadaba aduni madu urubada ai yamna ngakpa phawki maramdi mi ama yum aduda sangkhiba targadi yum adugi akoibada leriba brab sing aduda mina satkibagi khongunba mi sodna tagadabani masidagi aina police headquarter da aigi police officer ama aigi backup kidamakta mafam aduda kaurami masidagi aina torch ama paiduna yum adugi manungda changlaklami yum adugi manungda su mina satkibagi khongun mami ama phawba taramdi pung kharamu yum aduda thijan homjin toraba matungda aina wakhal ama khalaki marudi yum asida kanagumba mi amata sangba mandi un yawba nuksit jamna kana sitpana maram oiraga yum asigi thong asi nuksitna yaibada hangturokpa oiramgani haina khalaklami masidagi aina yum adugi thong adu lonsillaga aigi car ke manak tamna laklami aina yum adugi thong adu lonsillaga car gi manakta satki haina mai on thorpa matamda yum adugi maningda karigumba arumba posak ama
ꯃꯈꯥꯗ ꯇꯥꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯣꯔꯆ ꯑꯗꯨ ꯂꯥꯏꯠ ꯑꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯀꯔꯝꯕ ꯄꯣꯠꯁꯛꯀꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯩ ꯇꯣꯔꯆ ꯑꯗꯨ ꯂꯥꯏꯠ ꯑꯣꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯥꯛ ꯌꯦꯠꯇ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯀꯥ ꯑꯃꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯅ "ꯍꯜꯂꯣ, ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯂꯩꯕꯒꯦ?" ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅ "ꯀꯅꯥ ꯂꯩꯕꯒꯦ?" ꯍꯥꯏꯅ ꯍꯪꯂꯤꯕ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯣꯔꯆ ꯑꯗꯨ ꯊꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯐ꯭ꯂꯣꯔ 2 ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯍꯥꯟꯕ ꯐ꯭ꯂꯣꯔꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗꯗꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯃꯊꯪꯗꯗꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯦꯀꯦꯟꯗ ꯐ꯭ꯂꯣꯔꯗꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯅ "ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯅꯥ ꯂꯩꯕꯒꯦ?" ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯑꯩꯅ ꯂꯥꯎꯕ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯦꯀꯦꯟꯗ ꯐ꯭ꯂꯣꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯦꯀꯦꯟꯗ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯅꯨꯡꯗ ꯄꯣꯠ ꯑꯃ ꯃꯈꯥꯗ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯪꯅꯕ ꯀꯥꯗꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯄꯣꯠ ꯑꯃ ꯃꯈꯥꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯂꯥꯛꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯥ ꯑꯗꯨꯗ ꯑꯩꯅ ꯆꯪꯂꯛꯄꯗꯗꯤ ꯀꯥ ꯑꯗꯨ ꯕꯦꯗꯔꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯇꯨꯝꯅꯅꯕ ꯕꯦꯗ ꯑꯃꯒ ꯇꯦꯕꯜ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯇꯦꯕꯜ ꯑꯗꯨꯗ ꯆꯦ ꯆꯥꯡ ꯈꯔ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯣꯇꯤꯁ ꯇꯧꯏ ꯃꯗꯨꯗꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯂꯤꯕ ꯆꯦ ꯑꯗꯨ ꯑꯇꯩ ꯂꯩꯔꯤꯕ ꯆꯦꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯆꯦꯁꯤꯡ ꯑꯗꯨꯗꯤ ꯏꯐꯨꯜ ꯏꯊꯥꯡ ꯊꯥꯡꯏ꯫ ꯑꯩꯅ ꯌꯦꯡꯕꯗ ꯎꯐꯨꯜ ꯊꯥꯡꯕ ꯆꯦꯁꯤꯡ ꯑꯗꯨ ꯃꯇꯝ ꯀꯨꯏꯔꯕ ꯃꯃꯥꯡꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯆꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯦꯡꯏ꯫ ꯑꯃꯣꯠ ꯑꯀꯥꯏ ꯎꯐꯨꯜ ꯑꯃꯠꯇ ꯊꯥꯡꯗꯦ꯫ ꯑꯩꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯆꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯕꯒꯨꯝ ꯃꯥꯜꯂꯝꯃꯤ꯫ ꯆꯦ ꯑꯗꯨ ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯦ ꯑꯗꯨ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯆꯦꯃꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯦꯃꯥꯏ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯦꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯆꯦꯃꯥꯏ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯌꯥꯎꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯌꯦꯡꯕꯗꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯑꯩꯒ ꯁꯛꯀ ꯆꯞ ꯃꯥꯟꯅꯩ꯫ ꯆꯦꯃꯥꯏꯗ ꯌꯦꯛꯂꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯩꯒꯤ ꯍꯦꯛ ꯃꯅꯤꯡꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯩ ꯄꯥꯈꯠꯄ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯔ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯔꯛꯏ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯣꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯩ ꯄꯥꯈꯠꯄ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯁꯤꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄꯨꯂꯤꯁ ꯑꯃꯅ ꯊꯦꯡꯅꯈꯤꯕ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯃꯌꯥꯝ, ꯑꯅꯤꯁꯨꯕ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯒꯁꯨ ꯂꯤꯖꯔꯛꯀꯦ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯄꯨꯂꯤꯁ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯦꯟ ꯀꯧꯏ꯫ ꯑꯩ ꯑꯃꯦꯔꯤꯀꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯐ꯭ꯂꯣꯔꯤꯗꯥ ꯁ꯭ꯇꯦꯠꯀꯤ ꯍꯥꯏꯠꯂꯦꯟꯗ ꯁꯤꯇꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦ꯫ ꯑꯩ ꯍꯥꯏꯠꯂꯦꯟꯗ ꯁꯤꯇꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯐꯝ ꯑꯃꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗ
ngasi lijagadaba angakpa akiba thodok asi ngasidagi sahi nipan muki mamangda duty tawringai manungda thingnakiba thodok ki warini mayam aina leriba mafam adu turel amadi u marang kaina hoba umangdangna tawba kayana pungkoi kwesili adugi sumathakta winter season oibana mafam ada unna pungkup kupi amadi yamna ka henna ingba haibadu oi kana gumbana mafam asigi ka henna ingba asida section daba taragati mahaki oina thawai mangnabagi maram oigani phare mayam thodok amagi wari ai lijarki thodok aduna punsida amukta akibu pharoktriba aibu namduna aige pukning wakhalda aki tujungba phawhanki wari asi ngasidagi sahi nipan muki mamangi warini matam adu November thani matam aduda aikhoina leiriba jaga aduda yamna un makup taduna pungkup kuplami aduga yamnasu inglami nongma numidang ama police headquarter da complaint call ama lakhi complaint call aduna haribasi apipa nupi masa ama waterfall amada sanaduna leire haina complaint toraki wadu tabada ai nupi masa adugi khanbada yamna thawai warami nupi masa ama numidangi matamda yamna inkraba matam masida waterfall sanai haiba wafam masi angakpa isada hanataba tujungbu phawi aidi nupi masa adugi khanbada thawai yamna warami maramdi nupi masa aduna inkraba inthamtha matam masida waterfall manakta sanaribadu ingbana masa ado singsinduna siba yabagi chance yamna wangi haina khanbada thawai yamna wajarami karigumba nupi masa atu waterfall aduda takiba taragati nupi masa adugi haksang adu thiba phanglaroi maramdi waterfall adu yamna luba haibado oi maduna nupi masa adugi haksang adu waterfall aduda amukhana thiba phanglaroi aigesu isa nupi amakhak lejai aduna isu khangi nupi masa adugi mama mapana makhoigi masa nupi atu numidangi matamda khanghaudana mangkhrabati makhoigi pukning wakhalda kayamuk waramgani haibado ai tasengna khangi masidagi aina police officer ama loinaduna nupi masa adu saraduna leibadu ukhi haina complaint lakhiba waterfall manak adu tamna lakhi waterfall adugi manakta yoraba matamda aina backup kidamakta police officer anikha aikhoina leiriba location aduda kauki waterfall adugi manakta yoraba matungda aikhoina pairakpa torch light sing adu light on tawduna nupi masa adubu thiba horoklami napi moksong urak warak uwa mayamagi marakta nupi masa adu leibra haina torch kaptuna thirami adubu nupi masa aduti thiba phanglamdi aina amadi aiga lakminariba officer aduga nupi masa adot thina asam wari sanarami marudi numidangi thinglaba matam masida angang nupi masa adu mafam masida kaidoriba janu nupi masa adu mafam masida mama mapaga lam koiba lakpada lambi lamangna mafam masida lehoriba jala karigumba lehoba taragati masa nupi adu mafam masida mangkhre haina police ta complaint soidana torkani che nupi masa adu mayumdagi lona tominna mafam asida chilakhiba jala natraga mayumdagi mama mapana tanthorokliba jala kari marambu leiriba jatno nupi masa ama numidangi thiengkhraba ingkhraba matam masida waterfall manak asida kaidoramliba jatno asumna wakhal su torami wari asi sanana nupi masa atu thiringaida aiga lakminariba officer aduna aingoda laroklami elen asidagi si yengo haina aiga lakminariba officer aduna waterfall aduda magi makut ado thilai ai waterfall aduda yingluba matamdadi sahi 13 lomgi angang nupi masa ma waterfall lomdagi aikhoi tamna lakpado urami nupi masa adu anguba white machugi phirol setli nupi masa adu urubada ai amadi aiga lakminaba police officer adu aikoi ani ngakpada loikhre maramdi nupi masa adu waterfall taramdaigi yamna ludaba turen oi kari goina leiba adu dagi isingda sanaruba mali magi phiron sing adu pungchot chole adugi su mathakta un taba asuk ingkhraba matam sida
asuk ingkraba ising ngasida lupuba mi ama haibasi hingbu oithoktabani arudagi mafi marol singna pungchot chotlaba nupi macha adu ubada aina aigi isa nupi adu nisinglakhi karigino khangdi nupi macha adugi khanbada thawai yamna warami marudagi aina nupi macha adugi manakta chalami nupi macha adugi manakta yorba matamda aina aigi khut adu tingthoktuna nupi macha aduda hairami kigru nupi macha ai police officer amani nangna liliba forit pirol adu isingna pungchot chole ingbasida nahak soidana narani aikhoiga punna saminara silao arumba athaba pirol hongdokpa natrabati nahak ingbana loyani asumna aina nupi macha aduda hairami aina haiba aduda nupi macha aduna kariguma paukomba mata pirakti matam aduda backup kidamakta kaukhiba police officer ani adusu waterfall manakta aikhoida leiriba mafam maruda yokchilaklami madudagi officer ani adusu aina leiriba mafam maruda laktuna nupi macha aduda munna jinguna leirami nupi macha adu tamna aigi inak tamna laklami aduga nupi macha aduna lakliba lambi adu khara ngammi masidagi aina nupi macha adu aigi inak nakna jawraba matamda aina magi makhut ado singkhatpige hek tawbaga nupi macha adu aigi imang maktada khanghaudana mangki ai mayamda tasengna haijaribani nupi macha adu aigi imang maktada khanghaudana maki nupi macha adu mangkhibagi mawong adu nupi macha adugi haksang adu sumna miyoibagi haksang oidabida nuksitna chaba haksang dongna tawraga mangkhibagumbani ai amadi aiga lakminariba police officer singnasu nupi macha aduna khanghaudana mangkhibado makhoisu mamit bakna uhourami aikhoi pumba karino mafam asida aikhoi mayama thinariba pumba se haina wakhalda chamamnaba ama phaurami thaudok asina ai amadi aiga lakminariba police officer singi pukning wakhalda akiba tujungba kaya phahunki chahi animuk leiraba matungda police headquarter da complaint ama amuk lakhe complaint aduda hairibasi kanagumba chahi 13 longi nupi macha ama waterfall manakta sanaduna leiba ama ukhi haina complaint torakhi complaint torokliba mi aduna hairibasi mahakna angang nupi macha adugi mating pangge haina nupi macha adugi manakta sangruba matamda nupi macha ado khanghaudana mangkhi haibasini masidagi highline city da leiriba miyoi singna wari ase yamna pak chauna sandorakhi adudi waterfall aduda angang nupi macha amagi thawai ama mafam aduda panduna leiri haina yamna pak chauna sandoknarakhi nupi macha adugi thawai adu waterfall mafam aduda kamdongna leikhibano aduga nupi macha aduna pamlibasi karino haibasi hojik phawba kana amatana khangba ngamdri ani subawari asi matang asida loijari mayam hotel ki ka amada tamnabagi cctv camera da record tawkhiba video ama pujarakli masiki video asi mapalamgini masiki video footage asi September 14 2003 da hotel security gi cctv camera da record tawkhibani masigi video asi edit tawba nasari real video aduni hotel adugi security headquarter dagi hotel asigi room number 209 gi ka asi mi lenade haiduna solon sillaga thanambani adubu solon sinba ka asigi manungda kanagumba mi amana lawbagi amadi manungda potsai langbagi makhol tai haiduna manungda kana leibage amukta yengu haina hotel adugi security oiba miyu yamada informant tawrami arudagi security nupa adu room number 209 gi mapada yoroklami security nupa aduna hek jorokpaga room number 209 dagi kanagumba amana lawba khongbagi potsai langbagi makhol kaya tarami adugu room adudi mi amata leinade haiduna sol londuna leirami security nupa adu manungda kana leiba jatno haina wakhal ngehak tawi security nupa aduna hotel adugi security headquarter da asumna informant tawki ai thong asi hangduna manungda kana leibage haibado ai amukta yengi adubu security headquarter dagi asumna hairaki
पुलिस ता हाना इन्फॉर्मेंट तौरसी पुलिस कौरगा पुलिस का पुन्ना कासिदा संगमिन्नबना फगनी हायना खल्ली नंग अमुक्ता ngaiko रूम मनुंगदा तारिबा लाव खोंगबा पोचै लंखाइबा खोरकाइबा असिसु यामना क्रीपी ओइ नंग अमुक्ता ngaiko मरुदगी सिक्योरिटी नुपा अदुना असुमना सिक्योरिटी हेडक्वार्टर दुदा असुमना हाइकी आई मनुंगदा संगलगा येंगलगे आसी हायदुना रूम अदुगी सो अदु हांगलगा रूम मनुंगदा संखी रूम अदुगी थोंग अदुगी हेक ऑपोजिटा सीसीटीवी कैमरा लेरिबनी मदुदा सिक्योरिटी नुपा अदुना रूम अदुदा हेक संखिबगा इकान कनादना मियोइबगी सबान दौना तौबा मामी सामी ओइना तौबा अमा रूम अदुदगी थोरक्तुना सत्खी मामी सामी ओइना तौबा अदुना रूम अदुदगी हेक थोखिबगा रूम अदुगी मनुंगदा लाव खोंगलंबा पोचै लंखाइबा खोरकाइबा पुनमक लेपखी सिक्योरिटी नुपा अदुना रूम मनुंगदा संगलुबदा रूम अदुगी मनुंगदा लेरंबा पोचै पुनमक लंखाइ खोकाइदुना तादुना कोइसाइ चाइरगा लेरमी अदुगा अमना बाथरूम मनुंगदा सवार अदुसु मथंता थारगा लेरमी अदुगा रूम मनुंग असिददी कना अमता लेरमदे हाइना सिक्योरिटी अदुना हेडक्वार्टर दा इन्फॉर्मेंट तौरखी मसिदगी सिक्योरिटी नुपा अदु मसादा अकीब फावरकपदगी रूम अदुदगी मपानदा खोंगलै थुना थोरखी मयाम वीडियो अदु येंगमिनसी John, do you copy? It's room 209. Amy says nobody's checked into that room, and there's reports of screaming coming from that room. Amy, he's on his way down there right now. What's going on, John? There's no one checked into that room. There should be nobody in there. Wait 1 second, John. Amy, are you there? Yeah, John says he hears the screaming coming from that room, and I hear it too. But we're sure that no one's checked into that room. Correct? John, just wait. We're gonna get a hold of the police. So, I would wait for the police, John. Amy, John's gonna enter the room real quick, just to check, make sure, see what's going on. Wait one. John? John, are you there? Okay, Amy, John wants you to call the police right now if you don't mind. He says no one's in there, but that all of the furniture's been turned upside down and the hold on. He says the carpet's been ripped up and that the shower is on, but nobody's in there. Man, that's scary. I'm officially freaked out now. मथंगी वारी से अमुक मयाम पुन्ना तामिनसी मयामबु इकोकनुना खोइरुमजरी ngasisu mayamgi nungainabagidamag manipurda asengba thokpa akiba wari khara puduna laksari ahanbagi wari asi mayam punna taminarasi wari asi asengba thokhiba wari ni 2006 adaida thokhiba wari ni wari asi bu thabirabliba ichanasina asumna hairi aina sahi tarin surakpa adaidani namito aikhoigi mamang khara chatlaga film kapli aikoi imung pumba film jengba chatki aikoi masu chatki aikhoigi yumsa labuk mapandani men rotagi manungda khara changsilli aidi film ngehak jingluraga matung tanyuna halakle duga yum changdabida aikhoigi labuk lomda lai numito thabal su khara khara thoi tha pan khalakpa daidani nongthin nongmangba su khara khara oi aduna thajasu nongna amuk khanjan amuk haidok tawi aina labukta asum laktuna khong amagi mapanda phamduna lei
Pung amamuk phamlaba matung ai wakhanna sum khali matam aduda aina phamliba khong marin adudagi maibul ani khak thori aidi karino khangdi karino asibo khanduna munna jengduda lei tanja aduda maibun ani do aigi mit mapata paishilai maruda aisu kireduna kanna yum tabu yorobadi khanduna yum tana chelki ustinna tinna ai yumgi surita phamjore ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯐꯤꯂꯝ ꯌꯦꯡꯂꯨꯕ ꯍꯜꯂꯛꯂꯦ ꯑꯩꯅ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯏꯃꯥꯅ ꯑꯩꯕꯨ ꯁ꯭ꯇꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯈꯤ ꯑꯩꯅ ꯑꯁꯣꯝꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏꯗꯤ ꯐꯤꯂꯝ ꯌꯦꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯂꯕ ꯖꯥꯠꯅꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯃꯄꯥ ꯆꯪꯅꯈꯤꯕꯅꯤ ꯃꯗꯨꯗ ꯏꯃꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯩꯅ ꯃꯩꯕꯨꯟ ꯑꯗꯨꯒꯤ ꯃꯄꯥꯗ ꯈꯨꯠ ꯊꯤꯜꯂꯤ ꯃꯗꯨꯗ ꯏꯃꯥꯅ ꯃꯩꯕꯨꯟ ꯑꯅꯤꯗꯨ ꯎꯕꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯧꯊꯣꯛꯂꯨꯔꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯑꯣꯛꯊꯣꯛꯈꯤ ꯑꯗꯨꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯃꯔꯤꯟ ꯑꯗꯣꯝꯗ ꯆꯠꯈꯤꯗ꯭ꯔꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯦ ꯃꯤ ꯌꯥꯝꯅ ꯇꯥꯟꯅꯗꯕ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃꯅꯤ ꯌꯨꯝ 10ꯃꯨꯛꯇꯃꯛ ꯇꯥꯏ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯨꯝ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯅꯧꯅ ꯍꯣꯡꯂꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯟ ꯇꯥꯟꯗꯨꯅ ꯍꯤꯡꯖꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯁꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯌꯥꯝꯅ ꯀꯞꯈꯤ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯉꯥꯡꯗꯣ ꯊꯦꯝꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯗ ꯑꯉꯥꯡꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯉꯥꯡꯗꯣ ꯀꯞꯄ ꯇꯣꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯕꯕꯥ ꯑꯉꯥꯡꯁꯤ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯣ ꯌꯦꯡꯕ ꯂꯥꯇꯦꯟ ꯊꯥꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯨꯗꯨꯅ ꯊꯤꯔꯛꯈꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯌꯦꯡ ꯐꯖꯅ ꯊꯤꯔꯁꯤ ꯍꯥꯏꯔꯛꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯗꯨꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯑꯉꯥꯡꯗꯣ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯥꯏꯕꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯉꯥꯡꯁꯦ ꯄꯣꯠꯂꯣꯏꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯌꯥꯝꯅ ꯀꯞꯆꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯉꯥꯡꯗꯣ ꯄꯣꯠꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯔꯃꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯃꯄꯥꯟꯗ ꯈꯨꯖꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯀꯞꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯀꯤꯔꯛꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯍꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯀꯌꯥ ꯊꯥꯖꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯏꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯥꯏꯕ ꯑꯃ ꯊꯤꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯋꯥꯡꯖꯤꯡꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯐꯪꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯅ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯑꯗꯥꯏꯗꯅꯦ ꯂꯥꯛꯂꯒꯦ ꯐꯔꯦ ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯕꯕꯥ
ꯃꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯍꯦꯛ ꯉꯥꯡꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯀꯞꯄ ꯅꯣꯛꯄ ꯂꯥꯎꯔꯒ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯉꯁꯥꯏ ꯄꯥꯎ ꯄꯤꯔꯨꯕ ꯑꯃꯥꯏꯕ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯄꯣꯔꯛꯄ ꯎꯆꯥꯜ ꯃꯩꯔꯥ ꯊꯥꯒꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯂꯪꯕ, ꯃꯈꯣꯏꯗ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯛꯄ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯈꯪꯒꯅꯤꯅ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯗꯣ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯇꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯀꯟꯕ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯄꯗꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯞꯄ ꯂꯥꯎꯕ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯊꯋꯥꯏꯗꯣ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃ ꯌꯥꯎꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯋꯥꯏꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯨꯝ ꯑꯃꯠꯇ ꯇꯥꯍꯟꯒꯅꯨ, ꯑꯥꯗ ꯎꯔꯤꯕ ꯇꯝꯄꯥꯛꯂꯝ ꯑꯁꯤꯗ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯍꯜꯂꯨ꯫ ꯃꯐꯝ ꯑꯁꯤꯗꯤ ꯂꯩꯌꯥꯝꯒꯤ ꯄꯨꯟꯐꯝꯅꯤ꯫ ꯍꯌꯦꯡꯃꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯁꯤꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯂꯩꯌꯥꯝꯁꯦ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕꯗꯅ ꯍꯦꯟꯅ ꯊꯣꯛꯏ, ꯐꯠꯇꯕ ꯊꯋꯥꯏ ꯀꯌꯥꯒꯤꯁꯨ ꯁꯥꯟꯅꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯂꯩꯌꯥꯝꯅ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯣ ꯃꯃꯥ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯗꯨꯅ ꯑꯩ ꯆꯠꯂꯒꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯌꯥꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯂꯒ ꯃꯌꯥꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕꯗꯣ ꯊꯦꯡꯅꯩ꯫ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯡꯒꯗꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯦ ꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝ ꯍꯣꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯟ ꯑꯣꯏꯗꯨꯅ ꯇꯥꯈꯤꯕ ꯂꯝ ꯑꯗꯨꯕꯨ ꯃꯃꯤꯡ ꯑꯃ ꯊꯣꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯂꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯌꯨꯝ ꯂꯩꯖꯗꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯨꯝ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯥꯏ ꯑꯉꯥꯡ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯇꯝꯅꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯥꯟꯅ ꯑꯁꯦꯡꯕ ꯅꯍꯥꯔꯣꯟ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯊꯥꯔꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯅꯨꯄꯥ ꯑꯁꯦ ꯅꯣꯡꯃꯗꯤ ꯅꯍꯥꯔꯣꯟ ꯁꯦꯡꯗꯕ ꯈꯔꯅ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯉꯁꯥꯏ ꯑꯉꯥꯡꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯍꯤꯡꯅ ꯐꯨꯝꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯆꯤꯡ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯍꯥꯟꯅ ꯑꯉꯥꯡ ꯁꯤꯈꯤꯕ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯉꯥꯡ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯈꯤꯕ ꯆꯤꯡ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯆꯤꯡ ꯑꯃꯗ ꯃꯍꯥꯗꯦꯕꯒꯤ ꯅꯨꯡ ꯑꯃ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯅꯨꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯐꯥꯜꯗꯒꯤ ꯊꯣꯏꯕꯤ ꯀꯧꯕ ꯏꯆꯜ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯑꯃꯗ ꯂꯩꯕ ꯌꯨꯝꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯂꯩꯔꯥꯏ ꯑꯗꯨꯗ ꯂꯝꯕꯤ ꯂꯩꯔꯦ, ꯑꯗꯨꯒ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯀꯗꯧꯔꯤꯕ ꯊꯣꯡꯒꯥꯜ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯈꯔ ꯁꯨꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯃꯤ ꯁꯥꯃꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯆꯠꯄ ꯍꯦꯛ ꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ 9ꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯙꯥꯔꯤꯒꯤ ꯋꯥꯏ ꯇꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ
ꯀꯔꯤꯁꯨ ꯈꯟꯗꯅ ꯗꯥꯏꯔꯤꯒꯤ ꯋꯥꯏꯗꯣ ꯑꯗꯨꯝ ꯇꯩꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡ ꯋꯥꯏꯗ ꯂꯦꯞꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯏꯆꯥꯅ ꯀꯅꯥꯅꯣꯅꯍꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯏꯆꯥꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥ ꯉꯝꯕꯗꯣ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯏꯇꯤꯕ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯏꯆꯥꯕꯨ ꯀꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯗꯨꯗ ꯏꯆꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕꯗꯣ ꯀꯀꯥꯅ ꯎꯔꯤ ꯃꯗꯨꯗ ꯀꯀꯥꯅ ꯏꯆꯥꯕꯨ ꯀꯣꯡꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯍꯤꯞꯍꯟꯈꯤ ꯑꯗꯨꯒ ꯀꯀꯥꯅ ꯏꯆꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯀꯟꯅ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯏꯆꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯀꯀꯥ ꯉꯥꯟꯕꯗ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯗ ꯀꯀꯥꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯏꯆꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗ ꯀꯀꯥꯅ ꯉꯔꯥꯡ ꯏꯆꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯕꯣꯕꯣꯛ ꯕꯕꯥ ꯑꯃꯗꯤ ꯃꯃꯥ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯇꯝꯈꯤ ꯃꯗꯨꯗ ꯕꯣꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯝꯒꯅꯤ ꯂꯇꯥꯅ ꯍꯥꯏꯔꯤꯕꯗꯨ ꯏꯃꯥꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯀꯥ ꯉꯝꯕꯅ ꯑꯃꯨꯛ ꯆꯨꯝꯃꯤ ꯏꯃꯥ ꯑꯩꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯂꯇꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯑꯩꯅ ꯉꯔꯥꯡ ꯃꯥꯅ ꯀꯤꯈꯤꯅꯤ ꯈꯟꯗꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯄꯨ ꯕꯕꯥ ꯇꯥꯇꯣꯟ ꯇꯌꯥꯏ ꯃꯈꯣꯏꯅ ꯀꯀꯥ ꯉꯝꯕꯗ ꯍꯥꯏꯈꯤ ꯏꯃꯨꯡꯁꯤꯅ ꯀꯤꯔꯤꯕꯁꯦ ꯈꯔ ꯐꯅꯕ ꯊꯣꯡꯒꯥꯟꯗ ꯃꯩ ꯑꯃ ꯊꯥꯟꯕꯗꯤ ꯐꯕꯅꯤ ꯃꯩ ꯑꯃ ꯊꯥꯅꯕ ꯇꯧꯁꯤꯅꯦ ꯃꯗꯨꯗ ꯕꯕꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯣꯡꯒꯥꯟꯁꯦ ꯅꯥꯄꯤꯅ ꯃꯔꯣꯜ ꯑꯃ ꯍꯧꯕꯅꯦ ꯃꯩꯁꯨ ꯉꯥꯟꯗꯦ ꯑꯗꯨꯅꯗꯤ ꯀꯔꯤꯅꯣ ꯌꯥꯝ ꯎꯕ ꯇꯥꯕꯅꯤꯅꯦ ꯃꯗꯨꯗ ꯄꯨꯄꯨꯅ ꯌꯥꯔꯁꯦ ꯍꯧꯖꯤꯛꯇꯤ ꯃꯩ ꯊꯥꯅꯕ ꯇꯧꯔꯁꯤ ꯑꯗꯨꯅ ꯃꯩ ꯊꯥꯅꯕ ꯑꯗꯨꯝ ꯁꯦꯝꯃꯨꯔꯣ ꯃꯗꯨꯗ ꯕꯕꯥ ꯍꯣꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯒꯤ ꯅꯥꯀꯟꯗ ꯃꯩ ꯑꯃ ꯊꯥꯟꯈꯤ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯅꯕ ꯇꯧꯅꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤ ꯃꯗꯨꯗ ꯁꯣꯝꯗ ꯏꯆꯥꯅ ꯀꯀꯥ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ ꯗꯗꯥ ꯉꯁꯥꯏ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯇꯌꯥꯏ ꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯗꯨꯗ ꯀꯀꯥ ꯉꯝꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯂꯇꯥ ꯅꯪꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯋꯥꯗꯣ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯅꯪ ꯀꯤꯈꯤꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗꯅ ꯍꯥꯏꯖꯤꯟꯕꯅꯤ ꯃꯗꯨꯗ ꯏꯆꯥ ꯂꯇꯥꯅ ꯑꯗꯨꯅꯤ ꯗꯗꯥ ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕꯗꯣ ꯋꯥꯈꯜ ꯅꯠꯇꯦꯕ ꯑꯩ ꯈꯪꯉꯦꯕ ꯃꯗꯨꯗ ꯀꯀꯥ ꯉꯝꯕꯅ ꯐꯔꯦꯁꯦ ꯇꯣꯛꯑꯣ ꯑꯉꯥꯡ ꯇꯥꯔꯕꯗꯤꯅꯦ ꯀꯤꯈꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯟꯇꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯈꯨꯠꯁꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯈꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯨꯅ ꯈꯨꯠꯁꯨꯝ ꯍꯩꯗꯣꯛꯄ ꯊꯣꯔꯛꯏ ꯃꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯏꯃꯥꯅ ꯏꯆꯥꯊꯣꯏ ꯅꯪꯗꯤ ꯀꯥꯏꯗ ꯊꯣꯛꯎꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯈꯨꯠꯁꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪꯅꯦ ꯅꯨꯡꯗꯥꯡꯗꯒ ꯊꯣꯡꯒꯥꯟꯂꯣꯝꯗ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯃꯃꯥꯗ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯍꯪꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯩ ꯍꯪꯈꯤꯗ꯭ꯔꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯌꯥꯔꯤ ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯃꯃꯥ ꯕꯕꯥ ꯍꯣꯏꯕꯨ ꯀꯧꯔꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯅ ꯆꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯊꯣꯡꯉꯤꯗꯨꯕꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯀꯀꯥ ꯉꯝꯕꯗꯨ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯊꯕꯛ ꯆꯠꯈꯤ ꯀꯀꯥ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯤ ꯏꯆꯥꯗꯨ ꯑꯩꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯗꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯗꯨꯅ ꯇꯨꯝꯅꯅꯕ ꯇꯧꯔꯛꯏ ꯇꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ ꯏꯆꯥꯗꯣ ꯀꯔꯤꯁꯨ ꯈꯜꯂꯨꯗꯤ ꯀꯀꯥ ꯇꯣꯟꯅ ꯀꯤꯍꯜꯂꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯉꯥꯎꯁꯤꯟꯅꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯣꯡꯗ ꯊꯤꯜꯂꯝꯕꯗꯣ ꯂꯦꯞꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯀꯀꯥ ꯑꯅꯤ ꯄꯜꯂꯤ ꯀꯀꯥ ꯑꯃꯅ ꯏꯆꯥꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯆꯥꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯤꯕ ꯀꯀꯥ ꯑꯁꯤꯅ ꯀꯀꯥ ꯇꯣꯟꯅꯤ ꯑꯁꯨꯝꯅ ꯏꯆꯥꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯨꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯌꯦꯅꯈꯥꯗ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯏꯆꯥꯗꯣ ꯀꯀꯥ ꯇꯣꯟꯅ ꯂꯛꯅꯔꯤꯕ ꯑꯣꯏꯔꯤꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯑꯗꯨꯒ ꯏꯆꯥꯅ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ
ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯝꯕ ꯑꯗꯣ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥꯅ ꯀꯀꯥꯇꯣꯟꯅ ꯂꯛꯅꯔꯤꯕꯩ ꯑꯗꯨꯝ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯏꯆꯥꯗꯣ ꯇꯨꯡꯒꯤ ꯍꯦꯛ ꯇꯧꯕꯒ ꯏꯆꯥꯒꯤ ꯅꯨꯄꯥ ꯀꯀꯥ ꯉꯝꯕꯅ ꯂꯇꯥ ꯂꯇꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯏꯆꯥꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯉꯤ ꯑꯗꯨꯒ ꯀꯀꯥ ꯉꯝꯕꯗꯣ ꯏꯃꯨꯡꯗ ꯆꯪꯍꯜꯂꯤ ꯀꯀꯥ ꯉꯝꯕꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯀꯀꯥꯇꯣꯟꯗꯣ ꯆꯪꯂꯛꯏ ꯃꯗꯨꯗ ꯏꯆꯥ ꯂꯇꯥꯅ ꯑꯁꯨꯝꯅ ꯀꯀꯥꯇꯣꯟꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯗꯨꯕꯣ ꯋꯥꯗꯨ ꯇꯥꯕꯗ ꯀꯀꯥꯇꯣꯟꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯀꯥꯇꯣꯟꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯂꯩꯌꯦ ꯑꯩꯗꯤ ꯈꯪꯗꯦꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯀꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯏꯆꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯗꯨꯗ ꯀꯀꯥ ꯉꯝꯕꯅ ꯏꯆꯥ ꯂꯇꯥꯗ ꯍꯥꯏꯔꯛꯏ ꯂꯇꯥ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯝꯃ ꯂꯩꯔꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯃꯗꯨꯗ ꯏꯆꯥꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯀꯀꯥꯅ ꯐꯔꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯕꯣꯕꯣꯛ ꯄꯨꯄꯨ ꯕꯕꯥ ꯃꯃꯥ ꯇꯌꯥꯏ ꯇꯥꯇꯣꯟ ꯀꯀꯥ ꯉꯝꯕ ꯏꯆꯥ ꯂꯇꯥ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯗꯨꯗ ꯀꯀꯥ ꯉꯝꯕꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯔꯤꯅꯣꯝꯃ ꯇꯧꯔꯦ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯁꯤ ꯃꯗꯨꯗ ꯑꯕꯣꯛꯅ ꯑꯃꯨꯛ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯃꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯄꯨꯄꯨ ꯇꯌꯥꯏ ꯇꯥꯇꯣꯟ ꯀꯀꯥ ꯕꯕꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤ ꯄꯣꯠꯁꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯄꯤꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯒꯤ ꯃꯤ ꯑꯃ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄꯨꯄꯨ ꯕꯣꯕꯣꯛ ꯑꯃꯗꯤ ꯀꯀꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯈꯜꯂꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯔꯤ ꯃꯗꯨꯗ ꯕꯣꯕꯣꯛꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯌꯥꯝꯗꯤ ꯌꯥꯝꯖꯗ꯭ꯔꯦ ꯑꯋꯥꯃꯟ ꯈꯔꯁꯤ ꯄꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯑꯋꯥꯃꯟ ꯈꯔ ꯄꯤꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯕꯣꯛ ꯀꯀꯥ ꯄꯨꯄꯨ ꯇꯥꯇꯣꯟ ꯇꯌꯥꯏ ꯑꯃꯗꯤ ꯀꯀꯥ ꯏꯆꯥ ꯂꯇꯥ ꯑꯃꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥ ꯈꯟꯅꯔꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯁꯤꯗ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥ ꯇꯥꯟꯅꯔꯤ ꯕꯣꯕꯣꯛꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯉꯁꯥꯏ ꯅꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯥꯅꯦ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯑꯕꯣꯛꯅ ꯑꯗꯨꯗꯤ ꯂꯥꯏꯗꯣ ꯁꯣꯏꯗꯅ ꯈꯣꯏꯔꯝꯍꯧꯔꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯀꯥꯇꯣꯟꯅ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯏꯆꯥ ꯂꯇꯥ ꯏꯃꯥ ꯕꯕꯥ ꯕꯣꯕꯣꯛ ꯄꯨꯄꯨ ꯇꯥꯇꯣꯟ ꯇꯌꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯗꯨꯅ ꯆꯠꯍꯟꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯥꯖꯕ ꯑꯃꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯋꯥꯈꯜꯅꯤ ꯄꯥꯊꯣꯛꯆꯔꯤꯕ ꯑꯩꯒꯤꯗꯤ ꯃꯌꯥꯝꯅ ꯑꯁꯦꯡꯕꯅꯤ ꯄꯥꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯊꯣꯛꯆꯕꯅꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ